Pourabi de leiba Ibudhou Puthiba Kumja Haraoba gi thouram ngasidagi houkhre thouram gi saruk ama oina lai eko khotpagi thouram Pourabi de leiba pukri achobada pangthuk aduna lairen mayum diren maite secretary lining thau Puthiba Haraoba committee na nui tare ni chupna Haraoba gi thouram pangthokani ningol obisingi oina ningol pali haiduna Haraoba gi humni chanbada khunna sigi ningol tongan tongan ba lamdam singda yumnak sagai on khrabi singna haikat leikat tamgani haina phongdokhe ultrasound degi takpir ko matumina koi na sisi kwai degi phaba numit machine du thijaraga koi ji tawjabone adai koi na tawjari basida irekai sidagi pokjok sakhiba pokjakhiba aduga irekai sida amadi atop atop tongan tongan ba jaga da ungbiriba ningol obi singi damta su yengjaraga koi na ningol pali haina humni chanba numita ngasigi aina pijariba mapa su tabiraga di humni chanba numita lengbiraga Ibudhou Bendo anigi mafamda ngamjaba hairang lairang haikat leikat tambi buga loinana isama jagoi gi sathek tambiyo dugu lai gi thugul yaubiyo haina su lai secretary amoina su haijari